ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤꯗꯤ ꯂꯐꯣꯏ ꯆꯥꯕꯅ ꯍꯛꯆꯥꯡꯗ ꯄꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯂꯐꯣꯏꯗ ꯀꯔꯤ ꯀꯔꯝꯕ ꯃꯆꯥꯛꯁꯤꯡ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯏꯔꯦꯟ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯐꯣꯂꯣ, ꯂꯥꯏꯛ, ꯁꯦꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯏꯕꯤꯔꯝꯃꯨ꯫ ꯂꯐꯣꯏꯗ ꯚꯤꯇꯥꯃꯤꯟ A, ꯚꯤꯇꯥꯃꯤन C, ꯚꯤꯇꯥꯃꯤन E, ꯚꯤꯇꯥꯃꯤन K, ꯐꯣꯂꯦꯠ, ꯅꯥꯏꯁꯤꯟ, ꯄꯦꯟꯊꯣꯊꯦꯅꯤꯛ ꯑꯦꯁꯤꯗ, ꯔꯤꯕꯣꯐ꯭ꯂꯦꯚꯤꯟ, ꯊꯥꯏꯃꯤꯟ, ꯀꯦꯜꯁꯤꯌꯝ, ꯀꯣꯄꯔ, ꯑꯥꯏꯔꯟ, ꯃꯦꯒꯅꯦꯁꯤꯌꯝ, ꯃꯦꯡꯒꯥꯅꯤꯖ, ꯐꯣꯁꯐꯔꯁ, ꯁꯦꯂꯤꯌꯝ, ꯖꯤꯡꯛ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯂꯐꯣꯏ ꯆꯥꯕꯅ ꯍꯛꯆꯥꯡꯗ ꯄꯤꯕ ꯀꯥꯟꯅꯕ ꯄꯣꯏꯟꯠ 18 ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯝꯕꯔ 1. ꯂꯐꯣꯏ ꯆꯥꯕꯅ ꯃꯤꯑꯣꯏꯕꯒꯤ ꯍꯥꯔꯠꯄꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯜꯂꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯄꯣꯇꯥꯁꯤꯌꯝ, ꯐꯥꯏꯕꯔ ꯑꯦꯟꯗ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠꯁꯤꯡꯒꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 2. ꯂꯐꯣꯏ ꯆꯥꯕꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯕꯨ ꯁꯤꯡꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯚꯤꯇꯥꯃꯤꯟ B6 ꯑꯦꯟꯗ ꯄꯣꯇꯥꯁꯤꯌꯝꯒꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 3. ꯂꯐꯣꯏ ꯆꯥꯕꯅ ꯀꯦꯟꯁꯔꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯐꯦꯅꯣꯂꯤꯛ, ꯐ꯭ꯂꯦꯚꯣꯅꯣꯏꯗ, ꯀꯦꯔꯣꯇꯤꯅꯣꯏꯗ ꯑꯦꯟꯗ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠꯁꯤꯡꯒꯤ ꯀꯝꯄꯥꯎꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 4. ꯂꯐꯣꯏ ꯆꯥꯕꯅ ꯍꯛꯆꯥꯡꯒꯤ ꯁꯔꯨꯕꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯄꯣꯇꯥꯁꯤꯌꯝ, ꯁꯤꯂꯤꯀꯣꯟ ꯑꯦꯟꯗ ꯃꯦꯒꯅꯦꯁꯤꯌꯝꯒꯤ ꯀꯝꯄꯥꯎꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 5. ꯂꯐꯣꯏ ꯆꯥꯕꯅ ꯈꯣꯡ ꯍꯥꯝꯊꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨ ꯁꯣꯜꯕ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯄꯣꯇꯥꯁꯤꯌꯝ, ꯐꯥꯏꯕꯔ ꯑꯦꯟꯗ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 6. ꯂꯐꯣꯏ ꯆꯥꯕꯅ ꯏꯟꯁꯣꯝꯅꯤꯌꯥ ꯗꯤꯖꯤꯖ ꯍꯥꯏꯕꯗꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨ ꯁꯣꯜꯕ ꯇꯧꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯄꯣꯇꯥꯁꯤꯌꯝ ꯑꯦꯟꯗ ꯃꯦꯒꯅꯦꯁꯤꯌꯝꯒꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 7. ꯂꯐꯣꯏꯒꯤ ꯑꯣꯏꯕ ꯖꯨꯏꯁ ꯊꯛꯄꯅ ꯌꯨ ꯊꯛꯃꯟꯕꯗꯒꯤ ꯀꯣꯛ ꯆꯤꯛꯇꯨꯅ ꯂꯩꯕꯗꯨ ꯐꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯖꯨꯏꯁ ꯑꯗꯨꯗ ꯚꯤꯇꯥꯃꯤꯟ B1, B6 ꯑꯦꯟꯗ ꯄꯣꯇꯥꯁꯤꯌꯝꯒꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 8. ꯂꯐꯣꯏ ꯆꯥꯕꯅ ꯃꯤꯑꯣꯏꯕꯒꯤ ꯌꯥꯕꯨ ꯂꯪꯕ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯗꯤ ꯌꯥꯊꯤ ꯊꯥꯡꯕ ꯉꯝꯍꯟꯗꯦ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯄꯣꯇꯥꯁꯤꯌꯝ, ꯃꯦꯡꯒꯥꯅꯤꯖ ꯑꯦꯟꯗ ꯃꯦꯒꯅꯦꯁꯤꯌꯝꯒꯤ ꯀꯝꯄꯥꯎꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 9. ꯂꯐꯣꯏ ꯆꯥꯕꯅ ꯗꯥꯏꯕꯦꯇꯤꯁ ꯂꯥꯏꯅꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯐꯥꯏꯕꯔ, ꯒ꯭ꯂꯥꯏꯁꯦꯃꯤꯛ ꯏꯟꯗꯦꯛꯁ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯅ꯭ꯌꯨꯇ꯭ꯔꯤꯑꯦꯟꯠꯒꯤ ꯑꯣꯏꯕ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯝꯕꯔ 10. ꯂꯐꯣꯏ ꯆꯥꯕꯅ ꯍꯛꯆꯥꯡꯗ ꯏꯅꯔꯖꯤ ꯄꯤꯕꯗ ꯀꯥꯟꯅꯕ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯑꯦꯃꯤꯅꯣ ꯑꯦꯁꯤꯗ, ꯅꯦꯆꯔꯦꯜ ꯁꯨꯒꯔ ꯑꯦꯟꯗ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯅꯣꯡꯃꯗ ꯂꯐꯣꯏ ꯄꯤꯁ 2 ꯆꯥꯔꯕꯗꯤ 90 ꯃꯤꯅꯤꯠꯀꯤ ꯃꯇꯨꯡꯗ ꯏꯅꯔꯖꯤ ꯔꯤꯀꯣꯚꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯔꯤꯁꯔꯆꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯅꯝꯕꯔ 11. ꯂꯐꯣꯏ ꯆꯥꯕꯅ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯐꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯚꯤꯇꯥꯃꯤꯟ C, ꯚꯤꯇꯥꯃꯤꯟ B6 ꯑꯦꯟꯗ ꯄꯣꯇꯥꯁꯤꯌꯝꯒꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ Number 12. ꯂꯐꯣꯏ ꯆꯥꯕꯅ ꯍꯛꯆꯥꯡꯒꯤ ꯏꯝꯃꯨꯟ ꯁꯤꯁꯇꯦꯝꯕꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯜꯂꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯚꯤꯇꯥꯃꯤꯟ C, ꯀꯣꯄꯔ, ꯑꯥꯏꯔꯟ, ꯐꯣꯂꯦꯠ ꯑꯦꯟꯗ ꯄꯣꯇꯥꯁꯤꯌꯝꯒꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ Number 13. ꯂꯐꯣꯏ ꯆꯥꯕꯅ ꯑꯦꯅꯤꯃꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯕꯨ ꯐꯍꯟꯕꯗ ꯀꯥꯟꯅꯕ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯚꯤꯇꯥꯃꯤꯟ B, B12, ꯐꯣꯂꯤꯛ ꯑꯦꯁꯤꯗꯀꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ Number 14. ꯂꯐꯣꯏ ꯆꯥꯕꯅ ꯐꯦꯚꯔꯤꯛꯀꯤ ꯑꯣꯏꯕ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖꯁꯤꯡꯕꯨ ꯐꯍꯟꯕꯗ ꯀꯥꯟꯅꯕ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯄꯣꯇꯥꯁꯤꯌꯝ ꯑꯦꯟꯗ ꯐ꯭ꯂꯦꯚꯣꯅꯣꯏꯗꯀꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ Number 15. ꯂꯐꯣꯏ ꯆꯥꯕꯅ ꯆꯥꯕ ꯇꯨꯝꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯐꯥꯏꯕꯔ, ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯑꯦꯟꯇꯥꯁꯤꯗꯀꯤ ꯑꯣꯏꯕ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ Number 16. ꯂꯐꯣꯏ ꯆꯥꯕꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯔꯤꯒꯨꯂꯦꯠ ꯇꯧꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯍꯥꯏ ꯔꯤꯆ ꯄꯣꯇꯥꯁꯤꯌꯝ ꯑꯦꯟꯗ ꯂꯣ ꯂꯦꯚꯦꯜ ꯑꯣꯐ ꯁꯣꯗꯤꯌꯝꯒꯤ ꯃꯆꯥꯛꯁꯤꯡ ꯌꯥꯎꯔꯤ꯫ Number 17. ꯂꯐꯣꯏ ꯆꯥꯕꯅ ꯍꯛꯆꯥꯡꯒꯤ ꯃꯁꯜꯕꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯃꯁꯜ ꯕꯤꯜꯗ ꯇꯧꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯃꯔꯝꯗꯤ ꯂꯐꯣꯏꯗꯨꯗ ꯄꯣꯇꯥꯁꯤꯌꯝ ꯍꯥꯏ ꯔꯤꯆ ꯑꯣꯏꯕꯒꯤ꯫ ꯂꯐꯣꯏ ꯆꯥꯕꯒꯤ ꯇꯥꯏꯞꯁꯤꯡ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯐꯣꯏ ꯑꯁꯤ ꯅꯣꯡꯃꯗ ꯄꯤꯁ 2 ꯗꯒꯤ 3 ꯐꯥꯎꯕ ꯆꯥꯕ ꯌꯥꯏ꯫ ꯕꯅꯥꯅꯥꯒꯤ ꯑꯣꯏꯕ ꯖꯨꯏꯁ ꯑꯣꯏꯅ ꯁꯦꯝꯂꯒ ꯊꯛꯄꯁꯨ ꯌꯥꯏ꯫ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯣꯡꯃꯗ ꯂꯐꯣꯏ ꯄꯤꯁ ꯑꯃꯈꯛꯇꯪ ꯆꯥꯕꯤꯌꯨ꯫ ꯂꯐꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯔ ꯆꯥ ꯁꯦꯝꯂꯒ ꯊꯛꯄꯁꯨ ꯌꯥꯏ꯫ ꯕꯅꯥꯅꯥ ꯄꯥꯎꯗꯔ ꯄꯥꯝꯂꯕꯗꯤ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯎ꯫ ꯂꯐꯣꯏꯒꯤ ꯁꯥꯏꯗ ꯏꯐꯦꯛ ꯑꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯆꯥꯔꯕꯗꯤ ꯄꯨꯛ ꯂꯦꯡꯈꯠꯂꯤ, ꯑꯣꯒꯜꯂꯤ, ꯅꯨꯡꯁꯤꯠ ꯀꯥꯒꯜꯂꯤ, ꯎꯆꯤꯔꯥꯏ ꯀꯥꯒꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕꯤꯒꯅꯨ꯫ ꯑꯣꯟꯂꯥꯏꯟꯗꯒꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟꯗ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯝꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝꯕꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯃꯗꯨꯒꯤ ꯃꯔꯝꯗ ꯗꯤꯁꯀꯁ ꯇꯧꯃꯤꯟꯅꯁꯤ꯫ ꯃꯤꯑꯣꯏꯕ ꯈꯔꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯈ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯇꯥꯟꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯕꯦꯁ ꯑꯣꯐ ꯂꯦꯚꯦꯜꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯖꯣꯕ ꯅ꯭ꯌꯨꯁ, ꯑꯣꯟꯂꯥꯏꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯣꯐꯔꯁꯤꯡꯁꯨ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯆꯦꯅꯦꯜ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯐꯪꯕꯤꯒꯅꯤ꯫ ꯉꯁꯤ ꯑꯩꯅ ꯂꯩꯖꯔꯤꯕ ꯁ꯭ꯇꯣꯔ ꯑꯁꯤ ꯅꯝꯕꯣꯜ ꯕꯖꯥꯔꯗ ꯂꯩꯕ SKꯗ ꯃꯣꯕꯥꯏꯜ ꯁ꯭ꯇꯣꯔ ꯍꯥꯏꯅ ꯀꯧꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯐꯦꯃꯁ ꯑꯣꯏꯔꯕ ꯍꯣꯜꯁꯦꯜ ꯁ꯭ꯇꯣꯔ ꯑꯗꯨꯗꯅꯤ꯫ ꯁ꯭ꯇꯣꯔ ꯑꯁꯤꯗ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯕ ꯑꯦꯅꯤ ꯃꯣꯕꯥꯏꯜꯗꯒꯤ ꯍꯧꯔꯒ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯤ꯫ ꯃꯣꯕꯥꯏꯜꯗ ꯍꯥꯏꯔꯒꯅ ꯚꯤꯚꯣ, ꯔꯤꯌꯦꯜꯃꯤ, ꯔꯦꯗꯃꯤ, ꯁꯥꯝꯁꯨꯡ, ꯑꯥꯏꯐꯣꯟ, ꯑꯥꯏꯄꯦꯗ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯣꯏꯁꯟ ꯇꯧꯕ ꯂꯣꯟ ꯌꯥꯒꯗ꯭ꯔꯥ ꯍꯪꯅꯕꯗꯨ ꯂꯣꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯤ꯫ ꯑꯙꯥꯔ ꯀꯥꯔꯗ, ꯄꯦꯟ ꯀꯥꯔꯗ, ꯕꯦꯡꯛ ꯗꯤꯇꯦꯜ ꯈꯛꯇ ꯄꯨꯔꯒ ꯌꯥꯔꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯣꯕꯥꯏꯜꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕ ꯀꯠꯇꯤꯡ, ꯄ꯭ꯔꯤꯟꯇꯤꯡ ꯃꯦꯆꯤꯟꯁꯨ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯤ꯫ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯗ ꯄ꯭ꯔꯤꯟꯇꯤꯡ ꯇꯧꯕ ꯌꯥꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ꯫
ꯖꯔꯝꯒꯦ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 15ꯗꯒꯤ ꯀꯦꯔꯤꯌꯔ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯁꯣꯝꯕꯣꯡ ꯑꯣꯄꯣꯖꯤꯠ ꯕꯤꯔꯃꯣꯟ ꯀꯣꯂꯦꯖ ꯏꯝꯐꯥꯜ ꯏꯁ ꯍꯥꯏꯔꯤꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤꯗꯃꯛꯇ ꯊꯥ 6ꯀꯤ ꯑꯣꯏꯕ ꯐꯨꯜ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯃ ꯍꯧꯖꯔꯒꯅꯤ ꯑꯃꯗꯤ ꯀ꯭ꯂꯥꯁ 11 and 12 ꯀꯥꯔꯤꯕꯁꯤꯡꯒꯤꯅ ꯃꯥꯔꯆ ꯂꯥꯁ ꯋꯤꯛꯇꯒꯤ ꯍꯧꯔꯒꯅꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗꯒꯤ ꯑꯐꯕ ꯁꯥꯇ꯭ꯔ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯑꯀꯛꯅꯕ ꯁꯤꯠ ꯑꯣꯏꯔꯤ ꯍꯥꯟꯅ ꯂꯥꯛꯄꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9366674506 and 8741338445 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ